Akasvani Imphal Ngangom Kiran pau pajari ahanbada maruoiba pau Manipur hau ke opung kunmari da khwaidigi masing yamna mioi chatrat kuntra COVID-19 positive oiki mioi tara siki COVID-19 gi laisut thangnana bagadamak MLA sina local area development fund gi sanpham sizna batangai phadi haina Manipur Vidhan Sabha gi adaksha Yumnaung Khamsan haidi Rajapal Dr. Nazma Heptula nangasi Google Meet platform gi khuthangda Aiga Amrit Mahotsav thoram Imphal gi Rajbhavan dagi hawdokrai BJP की प्रेसिडेंट जेपी नादाना लुसिंगदुना लाइखिद्रबा BJP प्रोफेसर एस केंद्र की मफमदा ngasi awaw phongdokre amasung leba asida COVID-19 nabadagi faglapki sang hengalakuna active case ki masing tapna hantherakli naw fabagi sang sada marpuhumdai dasmik nipan ahum yore Laiwak asida COVID-19 gi laisut amu hana sandorak leba sigi yenglaga section bo watpagi thawong sing tokpina bahajari COVID gi ngak thongnana ba section thorang kudimak ngak na satpiyu aduga ahan ba dose ki vaccine kap kruba miyosingna matam chan ani shiba dose ki vaccine kap thokpiyu asoyangam thoktana ba makha da hajar ba niyam singa singak na satpiyu face mask upiyu social distancing ngak na amaga phut taruk lap na leibiyu mai mit amadi khut sa toina handoktuna taru tanana thambiyu COVID-19 dagi ngak thoknana ba tangai phadaba chana kanglon sing ngak na satpina ba kaksingi SP Victoria Yangkhomna appeal tawrduna hai Miyambo Victoria Ihakna Khurumjari Newsreader ba Ireja Singh tamthiraba COVID-19 laijet dagi kanjanaba gidamak akhoi amuk hanna checksin dagi firep lominarasi face mask soidna upiyu mi amaga gi marakta foot taruk lapna leibiyu hand sanitizer sizinabiyu hand wash natraga sapon sizinaduna khud sa sengna hambiyu laijet asidagi ngak thoknaba matam gi lengak na piba tangai fadaba chatna kanlong sing akhoi khudimak na ngak na chatminasi checksin ba haibasina laijet asi changhandana bagi khwaidagi faraba pambaini mayambu amukka hanna khurumjari Hauzik mapung oiba pau Manipur hau ki opung kunmari da khwaidigi masing yamna mioi satrat kuntra nauna COVID-19 positive oiki hairiba matamasi da mioi tara laisut asidagi laikhidre Rajya Haksal Bibak na thokpa serol amada hai nauna positive oiki basing adu Imphal West Jilla dagi Sani Humpuni Pal Imphal East Jilla dagi Chani Shubna Nipan Kaksing dagi Yangkai Nipan Thawbal dagi Yangkai Humdoi Tamenglong dagi Kuntra Mapan Bishnupur dagi Kuntra Nipan Sorasanpur dagi Kunipan Kangpopi dagi Taramanga Jiribama masung Ukrul dagi Nipan Sandel dagi Manga Senapati dagi Ani Yauri Masi tharga positive oiba apunu masing lising kuntra mapan subna yangkini to isure laikhidraba miyo singadu Imphal West Jilla dagi taruk Imphal East dagi ani Sorasanpur masung kaksing dagi amamamni Masi tharga hojik phawbuda laisut asidagi sikiba apunu masing sawnga humpuni to isukrai Manipur Vidhan Sabha gi adaksha Yumnaung Khamsan hairi COVID-19 gi laisut taki miyamuk kannanaba honabada MLA singna local area development fund gi sanpham dagi kaitoktuna sizinaba tangai phade Manipur College da hangliba COVID Care Center dagi naw faraba mi kuni thoida ngasi discharge certificate janthokpagi thoram da siri khamsan hai COVID laichet ke saithengna aikhoi khonai sida awawa kya piri oireklebe pm masi da sarkar honariba singi matakta MLA singsu makhoi gi local area development fund gi darkar leba sanpham sing puthoktuna miyam gi punsik kanana ba hona pham thoi mahakna hai COVID laichet ke luraba tanpham masida miyam gi damak ni haina leiriba NGO singamadi civil society organization singna laichet asi thengnabagi lanjang da hena pung changhaningi lengak na piwa tangai fedab sana kalon singak na satmina duna miyam na laichet asi thengnamina si haina su sri khamsan na appeal tawri Manipur College da hangdok leba COVID Care Center da hojik anaba mi humpurom leiri center asi salaina bohana bada singgamai kendra gi manung da leiba doctor nurse amadi volunteer singna selgi khandana thamoi singna songtoktuna loriba thodang singbo sri khamsan na thagat phongdokhi Rajya Social Welfare के डायरेक्टर NG Uttam Nahairi COVID-19 के लाइसेंस नंबर मोजना ममा पा काइना खरबा अंगांग सिंगिदमक मतेंग पांगना बक्कन होनरी श्री उत्तम नंगसी आकाशवाणी इम्फाल दहाई ममा पा काइना खरगा यंगसिन बिनिंगाई लेत्रबा अंगांग सिंग थेंगना बिरबदी साइन लाइन की टेलीफोन नंबर 1098 पाउ पीबीयू जिला सिंगी ओइना लेरिबा डिस्ट्रिक्ट चाइल्ड प्रोटेक्शन यूनिट नत्रगा चाइल्ड वेलफेयर कमिटी द पाउ पीबसु यागनी Juvenile Justice Act amadi Integrated Child Protection Service Scheme gi makhada angang sing adugidamak khudaki oiba amadi tung koina gi oiba laifam safam amasung yaifa thorang sing paikhet kani
COVID-19 laina laichet asina kanagumba angang amabu mama mapa kaina halaba natragana mama mapa animak COVID na aduna hospital da layeng duna laikiba taragadi angang asibu yengsinnabagi damakta social welfare department na fit facilities district khudingi ani khandoktuna thamjare maramaduna kanagumbana sigumba laibak thiba angang sing thengnabiba taragadi child line number haibadi 1098 ta sungsoi soidana pau pibiu natragana aikoigi district khuding da lairiba district child protection unit natragana child welfare committee da pau pibiu aikoina pau adu hek phangbaga angang sing adu juvenile justice act amadi child protection services scheme gi makhada makhoigi khudaki amadi tungi aikhana basinjagani मुख्यमंत्री नोंगथोम बिरेन हाइरी कोविड लाइसेट थेंगनाबदा फ्रंटलाइन वारियर ओरिबा इकाई खुमनरब डॉक्टर अमदी नर्सिंग ना होम आइसोलेशन तौदुना लेरिबा युमसिंग सतुना हिदाक लांगथक अमसुंग पल्स ऑक्सीमीटर न सिंग यांथोकली सोशल मीडिया दा थागत पुवारोल मदा मुख्यमंत्री ना हाई मखोय सिंग असि कोविड लाइसेट थेंगनाबगी असेंग बलान मिसिंगनी मखोय गी मफमदा तविमल खांगबा मसुंग इकाई खुमनब उतली हाइरी जिरीबाम डिस्ट्रिक्ट एडमिनिस्ट्रेशन असम दगी डी टाइप ऑक्सीजन सिलिंडर कुंथ्रा अमसुंग बी टाइप ऑक्सीजन सिलिंडर मंगा लेदुना मणिपुर दा मेडिकल ऑक्सीजन गी अवार्ड मेनखपद मतेंग पांगनब होनारी अखोगे जिरीबाम पाउमिंग आथम बिश्वजित नहाई मेडिकल ऑक्सीजन सिलिंडर सिंग यावो गाड़ी अदुंगासी जिरीबाम दगी जिला सिग डेप्यूटी कमिश्नर डब्ल्यू मालेमंगन बचंगलेना इम्फाल गी दमक लमथाखी सेनापति टाउन एरिया दंगरंगदगी हौना निमित निफानी कंटेनमेंट जोन लाउथोखिबा अदु मफुंग फानि चथरी अखोगे सेनापति पाउमी ए हेखिनी नहाई हौखिबा निमित खरनिदा पॉजिटिव ओइबा मिगी मसिंग हेनगलकपदगी डिस्ट्रिक्ट एडमिनिस्ट्रेशन अकन मथबक पाइखतले सरकार ने लोकल इब खोंगथांग असिदा टाउन असिगी मियानो पुंग फाना मतेंग पांगली मरगसिदा इंडियन रेड क्रॉस सोसाइटी सेनापति डिस्ट्रिक्ट ना सेनापति पुलिस स्टेशन की कंपाउंड दा हिदाक कापथोपगी थोरम अमसु ngasi पांगथोखी उखरुल जिला दा कोविड-19 की लाइसेंस संदर्भ हेंगलक लेबादुगी यंगलगा सिरुइदा लेबा टीके वुडलैंड रिजॉर्ट ता कम्युनिटी कोविड-19 आइसोलेशन सेंटर ओइना हांगदोकनबा ngasi एमएलए अल्फ्रेड कनगम आर्थर न सतुन यंगसन क्रै मरे असिदा कामजोंग जिला की कोविड-19 टेस्टिंग सेंटर अमा इम्फाल की खुमल लंपक स्पोर्ट्स कॉम्प्लेक्स ता लेबा फेंसिंग हॉल दा हांगदोकले टेस्टिंग सेंटर सिदा रैपिड एंटीजन टेस्ट अमसुंग आरटीपीसीआर की टेस्टिंग की खुदोंचाबसिंग फंगन हाइरी सुरसानपुर डिस्ट्रिक्ट पुलिस ना ngasi सुरसानपुर बाजार दा रैपिड एंटीजन टेस्ट तौबगी थबक पांगथोखरे बाजार की अकोइबदा लाकपा मियाम सिंह कौशनदुना सोशल डिस्टेंसिंग ngakthuna टेस्ट तौबगी थबक चथखी पावगी मरकथा नातेनु ब्रेक अमा हौजिक मियाम न मायोकनरिबा लैना लाइसेट कोविड-19 ग मरी लेनना हॉस्पिटल द चटपगी महुत्ता इसा इसागी युमदगी डॉक्टर सिंगा ऑनलाइन द ताथोक तासिन याननबगी दमक ई संजीवनी ओपीडी अयुक पुंग 10 दगी नुंथिल पुंग मरी फावबा नोंमाइजिंग अमदी सुटी नतब नुमिसिंगदा कुदोंग चाबा सि थमजरी युमदा सेल्फ आइसोलेशन तौदुना लैरिबा कोविड पेशेंट सिंग याउना मियामना ई संजीवनी ओपीडी दा टेलीफोन दा वरी वताई साननबगी दमक स्मार्टफोन नत्रगा कंप्यूटर लैपटॉप टैबलेट सिंग इंटरनेट की मतेंगना ओपीडी डॉक्टर सिंगा ताननबगी खुदोंचाबसी लौबियु हेन अकुप मरोल की दमक 0385244133 द पाउ फाउबी पाउजिन जरिबा स्टेट मिशन डायरेक्टर नेशनल हेल्थ मिशन मणिपुर ताबिरियो पावसी आकाशवाणी इम्फाल लगिनी राज्यपाल डॉक्टर नजमा हेप्तुल्ला नंगासी गूगल मीट प्लेटफॉर्म के खुथांगदा आजादी का अमृत महोत्सव थौरम इम्फाल के राजभवन दगी हौदोखरै हौदोकपगी थौरम द राज्यपाल नहाई लेबासिना निंग तमलप सही हुमपुत्रा मंगा स्वरूपगी निंगसिंग थौरम मसिना हौरकलिबा मिरोल दा अखोगी इपा इपुसिंगना लेबाक असिगा निंग तंब कमदोंग नंगा उम्बगी हाबदु खंगनबत चावना मतेंग ओइरगनी मसिना मखोयदा मामा लेबाक नुसिबा मसुंग अपुनबगी सक्तम सागना बहनबदा हेना इनोट पिरगनी मणिपुर की थौना फरब मियोय कयाना ब्रिटिश लोयलम शासन की निंग तंब कंजनब लौखिबा थौदांग सिंगबु निंगसिंगलदुना राज्यपाल नहाई खोंजोंग लान याउना लानफम कयादा माइथि खबसु पौना ब्रजबासी याउना अथौब कयाना कथोखिबगी वाखलोन सिंगदुना हौरकलिबा मिरोलदा मरिबाक नुंगसिबगी वाखलोन चलहल्ली असिगुम कथोपगी थौना सिंगबु निंगसिंगदुना इंग लिसिंग मसमापन सुबन मरिदा ब्रिटिश सिंगी मायोक्ता अहान नुपि लान हौदुना मणिपुरी नुपि सिंग यानिंगदबगी खोंजोंग चंगसिनबु ngamki मणिपुर यावना लेबा असिगी मियामना पुन्ना होनाबदगी इंग लिसिंग मसमापन निफुतरेट की अगस्त 15 दा ब्रिटिश लोयलम शासन मपुंग फाना लोइशनकी अखोगी लेबा असिबु हेना पांगन कनबा मसुंग साखतपो ओहिननबगी दमक पुन्ना थौदांग लौमिननबा वारेप लौरसी हाइना राज्यपाल मखाताना फोंदोकले
Thormadu Dr. B.R. Ambedkar University of Social Sciences MSOW amasung Heritage Society Patna na punna sinmani. BJP President JP Nadana lusingduna ngasi video conferencing ki khutangda laikhidraba BJP Manipur Pradesh ki President Professor S. Tikendra gi mafamda awaw phongdokre. Thormadu Sri Nadana hai Professor Tikendra midyang sanba masung khunai gi damak yaifana ba khanba singthaningai oirbul singba amani. Mahana laikhidaba si dola si ki oina chawna mangjaba mani. Mahana laikhidaba lehoriba ahang basi mention bada wargani. Awaw phongdokpi Thormadu da Mukhyamantri Nongthamam Biren BJP lusingba sing Sambit Patra masung Ajay Jamal Sarukiyaki. Tungda social media da thagat puwarol mada Mukhyamantri Nongthamam Biren na hai Ozat Tikendra na miyang ge masung dola si kidama kathok pagaloina na lauki ba thawdang singadu matam suppada ningsingduna lehoragani. BJP Manipur Pradesh ki President S. Tikendra na laikhidabada awaw phongdokpi paw leptana lakli. MLA Karam Shyam na mahaki awaw phongdokpi serol mada hai Professor Tikendra si thabak ngamba masung kathok pagaloina na mathau pangthok pulusinba amani. Mahana khangokna laikhidaba si Raja si oina soba mangjaba mani. Mahana laikhidabada imung manung amadi BJP ki karyakata sina nanghoriba awabada sarukyari hairi. BJP Manipur Pradesh ki Department of Election Management BJP Thawal District BJP Thawal Mandal amasung BJP Wangkhem Mandal Manipur State Sumang Lela Council All Manipur Fisheries Cooperative Societies Union asu Professor Tikendra laikhidabada awaw phongdorakle. BJP Manipur Pradesh ki Executive Member Kongrai Laptom Anand Sharma na Kongpan Students Welfare Club ka khusum naduna ngasi club asina konwa fam sing Khurai Kongpal Laisum Laikai Thongam Laikai amasung Sajor Laikai da laiba nongmagi surge hingliba imung sing da sana thangna polam sing yanthokre polam sing adu Laikai sing asigi imung chani romda yanthokki. BJP Manipur Pradesh ki Executive Member SKB na ngasi Nauria Pakanglapa Kendra gi manung da laiba tongan ba containment zone sing da sana thangna polam sing amadi hand sanitizer amasung mask na sing polam sing yanthokki. Kendra sigi mioy sing vaccine kapthon bohana barasu Srimati Kevina mating kaya pangki hari. Kendra ki MSME ki National Board Member Robin Blackina Kawa amasung Kongnang Phaidek pida lebe imung sing da sana thangna polam sing amadi mask amasung hand sanitizer sing yanthokre hari. Mitai Marop Mitai Laibak ki Homputara Taruk Suba Mapok Kuman Thorum ngasi wangkai thambal kong da pangthokre thormadu da lining hal ahungi mitam da laikat ki Akasvani Imphal gi pau tabiri. Laibak asida COVID-19 ki second wave ki aso saiteng pangli haukiu namit kharani da laibak asigi active case ki masing tapna hantarakli masi laina asina nabada ki phaglap ki sang hengalak padagani adum oinamak rajya masung union territory kharadadi nauna positive oiba ki sang hengalakli. Kendra ki Health and Family Welfare Mantraloy na hai apun positive case ke yengnabada hojik lairiba active case asi sadu taramanga 10.03 ni. Hojik leba asida active case lakh kunsa taruk lising homputra humdoi hena lairi haukibu namit kharani da leba asigi oina nomada miyoi lakh ahum gi mathakta na fagalakli. Hauki upung kunmari da miyoi lakh ahum lising yakhi humdoi laina asina nabada ki fagalakhi harium matamasida miyoi lakh ahum lising kuntaruk nauna COVID-19 positive oiba thengnaki. Laina asina nawa miyoi lising ahum sanipan masbutara natsiki. Hojik phawbuda leba asida COVID-19 ki vaccine dose koti Taranipan lakh mari hena kapkre hauki upung kunmari da miyoi lakh taramathoi henbada vaccine kapki. Mizoram ki Power Mantri R. Laljiri Liana Hospital ki COVID ward sing da sit chabak taukre Sri Laljiri Liana thasi ki taramathoi ki COVID positive oiduna Joram Medical College da laying duna lakmani sit changbagi thabak adu mahana mahaki nupi masung masanu paga punna pangthokki. Loisilakpada COVID-19 dagi ngakthong na face mask upa foot taruk lakna na laiba khut samadi mai mit taru tanana thamba haiba achamba thong ahumasi ngakna sapinaba amu hanna ningsingjari. Aroi bada maruyo pau amu hanna Manipur hauki upung kunmari da khwaidigi masing yamna miyoi chatrit kuntra COVID-19 positive oiki miyoi tara siki. COVID-19 ki laisat thangnana bagidam MLA sina local area development fund gi sanpham sijina batangai phadi haina Manipur Vidhan Sabha gi adak sayum nam kyamcha na hairi. Rajapal Dr. Nazma Heptula nangasi Google Meet platform ki khutang da Azadi ka Amrit Mahotsav Thorum Imphal gi Raj Bhavan dagi hawdokre. BJP President JP Nadana lusingduna laikhidraba BJP Manipur Pradesh ki President Professor S. Tikendra gi mafam dangasi awaw phongdokre amasung leba asida COVID-19 na nabada ki phaglap ki sang hengalakuna active case ki masing tapna hantarakli na phab ki sang sada marpum 10.9 ahum yaure pauloi jare.